ngasi numidang uram gi pau lanthok sa ketamina se ahan mada kanglei pak kamera pau se dagi lakhusari Manipur yauna awang nongpok lamdamda numit mari ni asida akan manong sugani IMD na phongli pathok sari lakadoriba numit mari ni asida Manipur yauna awang nongpok lamdamda makha tana akan manong sugani haina Indian Meteorological Department IMD na hairi IMD gi matung inna Rajasthan Haryana amadi Punjab tasu nong tagani hairi Southwest monsoon na laibak asigi mafam ayamada matam yaudringaida nong ka hena subagi chaitheng piri laibak asigi awang nongpok amadi mayai thangba sarukta lakadoriba numit marini asida akhak arau yauna mayai oirapna nong sugani haire Punjab Haryana Uttarakhand Gujarat Himachal Pradesh Delhi Uttar Pradesh Rajasthan Chhattisgarh amadi Madhya Pradesh tasu ngasi nong kanna sugani haire Kuki terrorist singna nongmei kapsilakpadagi ima kaya lamlai MLA gi mayumda laktuna lesin kre kanglei pakhi mera pause degi lokhachari pathoksari ngarang numidang pung 8 makhai rom taba matamda Kuki terrorist singna sabung khok khunau thamna pokpi sana sabi santi khongbal na singba maphamda nongmei kapsinduna landa silakpa duda maitai gi yum kaya amanga ta thokre nongmei kapa duda thamna pokpi da leiba haikurjam memsa ais kakubi Laja lakpam ngangbiton moirang them chawba madi laisram santibalagi yum amanga ta thoki awana nanglaba mioi sing asina masagi mayum leitana leiba ngamjadraba thamna pokpi sana sabi yengang pokpi santi khongbalgi ima singna nonga da leiba lamlai kendra gi MLA khongbal tabam ibomsa unaduna wari sanaba thamjilakhi maduda MLA masa mayum da leirambadagi mahaka wari sanadringai phawba halaroi haiduna MLA gi mayum da leisin khre hairi hiramasi gi matang da thana pokpidagi thokchom pakpina phongdorokpa matamda matam khara gi mamangda MLA masa laktuna sayolasi gi manungda Kuki singna makha tana nongmei kaphalaroi haina thajaba pikhra matungda amuk nongmei kaplakpani maduna Kuki singna makha tana nongmei kaphalaroi haibagi thajaba pikhra matungda ngasi phawba Kuki militant singna hanjinna nongmei kaplakpa leptri maduna Kuki singna nongmei kapa lephandriba phawba MLA gi mayumdagi halaroi haina thamna pokpidagi thoksom pakpina phongdokhi pawasina hai ngarang Kuki terrorist singna nongmei kapa loiraga mafam aduda Indian Army gi gari sing thomjilaktuna state force ta kari gi nongmei kaplibano nongmei kapkhiba nongmei maru gi tokning piu haina demand tobada natana state force ki personnel singi saktak se puthorok o haibana singba demand kaya tawkhiba gi thawong bu khunja singna pendaba phongdorakle DMU gi mairoi singna BC incharge yauna oja sing ka manungda solon silaga thamlure kanglei pakki mera pause de lokhachari pathokchari Dhanamanjori University DMU gi mairoi singa Rapid Action Force RAF ki personnel singa muknakre thodok asingarang numidang pung 9 rom taba matamda university asida thokibani pause asina phangba pawgi matung inadi DMU gi academic council gi mifamda lokhiba warep sing mairoi singda khanghanggada bani haina khongjang changjinki khongjang adu gi saruk ama oina mairoi singna BC incharge amadi mifam adu da saruk yakhiba oja sing ka manungda thonglon sinduna thamki hairi mairoi singna khongjang jangchile haibagi pau tabadagi police amadi RAF ki masing yamlaba personnel sing university adu da thomjilakpa ga loinana mairoi singa akan mamongda muknakhi tungda mairoi sing adu tanthok laba matungda solon siliba adu police ki kangbuna hangdoktuna BC incharge yauna atai oja sing ka adudagi tekta kaidana puthorakhi hairi